पूजा कमाई का दो नो ओ इन इसिंग थुमना गुला ओइरे चेंग तौरी मफम दुआ मु खुरम सोमा दो पका मत फोटो कापा लागनरी फोटो कापी नोंग कना चूरी मैम दो मी खुदिन समते हो ताई खुम कखत खरे मैम चचाबगी फमे अखोने फमिसु हेक चालू थाबै मपाव थोकरेबा हेलो एवरीवन गुड मॉर्निंग मैम मैम ngasi पूजा की बोर नुमिनेबको अदो आई लाइ खरम थोके ना लोसन बलोइरे अदो अखोगी बोर नुमिचे अखोगी पांथुबिदसु थोंग हांगागा चाकलोन कलगा याम चावनो लाइ खरमेबा अदुना अखोय पांथुबिदा हाना खरबुरनी अदुगा इमा दुर्गा दमु खरम चतोइनी अदो अखोय इमानबी मैम से ललादसु हरि मंदिर दा चतसेना हाइनेबा अदो नोंसु चूरी मैम खंगदे चटपतादी मैम दसु जेंगलके चतोइरा चलोइदैरा खंगदे मैम दा सुम जेंगलगे मैम अखोय थोकले नोंसु खरा खरा चूरी ममा गैगा थोकले नुंसासु तो ई नोंसु चूरी अदुना लंबेन से पेटलेबा मैम अइना लोंजब भेगता हैरू हापगा पुरे ngana khoramba na phaya na ngana la eba Sonda cukuram. Ceng tau lima pam dua mu kuram. Cuma dua pakai matak dua tau kuram. Sonda kuram apa? Sonda mulai ya hunin. Kenan nana apa karim nai? Sai thôi sai. Tiki Jamni Nyamna Mana ibu? Ini jam lang lagi. Ah, mama jenam soi.
ꯍꯥ ꯈꯪꯗꯦ ꯆꯥꯛ ꯊꯣꯡꯅꯔꯤ ꯁꯤꯅ ꯁꯤꯟꯖꯨꯒꯤ sini pakora haudoira pakora sidana ngau thong leire kai mathen tawdoino hawai hawai motor bi amana kaino koror jadi pakora akhoi hauzik durga mandir da mu khoramba chatle durga mandir se akhoi khunni natra imannabi mayamga loinana ayuna Hai ba. Sensitivity mama hulu sensitivity mama. sai won Ekaran hongi kya? dun ka jai ne Hello. oi phone lau tho raga मैम हौजिकी मोई थांग ता मपान सानब चलुयबा अदोगी गोल्ड मेडल फंगागा लाए है अदोगी ओई नेबा अदुनी अखोई इमानबी खकी मनाव पिसु यावेबा की मंदिर लेरे मैं पेडल से यम फसा करे चलो इधर ना मैम हौजी थोंग फोटो काप लाइनेबा फोटो काप लांगनरी फोटो कापी नोंग कना चूरी बद्रा को लोई ताउथग्रे हाये कोई थोंग से फजद्रा नोंग चूरबनिना नोंग ताने अय्या हेलो गाइस हाय गाइस मैम अखोई ललादा हरी मंदिर लाई नोंग चुबगी मीसिंसे आ मथक लोई काखनना लेनागरे नोंग मरक्ता खजलग लाइनी सोतना बाइना नत्रो मैम नु मी खुदिन समते yung लाइक from kakatre
ꯆꯦ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯟꯊꯣꯏꯕꯤꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯐꯥꯔꯁ ꯇꯤꯞꯀꯤ ꯆꯥꯟꯅꯅ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯣ ꯁꯦꯀꯦꯟꯒꯤꯃꯨꯛ ꯊꯤꯗꯣꯏꯗꯧꯔꯦꯕ ꯃꯣꯏ ꯑꯍꯥꯟꯕ ꯆꯥꯕꯒꯤꯁꯨ ꯆꯜꯂꯤ ꯑꯗꯣ ꯁꯦꯀꯦꯟꯒꯤ ꯆꯥꯍꯧꯒꯗꯕ ꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯍꯧꯋꯦꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯦꯀꯦꯟ ꯆꯥꯟꯅꯒꯗꯕ ꯃꯌꯥꯝ ꯉꯥꯏꯅꯔꯤꯁꯤꯡꯁꯦ ꯁꯤ ꯈꯥꯏꯕꯣꯛ ꯑꯃ ꯍꯦꯟꯅ ꯆꯥ ꯂꯣꯏꯅꯈ꯭ꯔꯦ ꯆꯠꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯌꯧꯔꯛꯄꯗ ꯒꯥꯏꯁ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯀ꯭ꯋꯥ ꯆꯥꯈ꯭ꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯉꯥꯏꯔꯛꯇꯦꯕ ꯁꯤ ꯑꯍꯨꯝꯁꯦ ꯆꯥꯛ ꯆꯥꯕ ꯐꯪꯍꯧꯗ꯭ꯔꯦ ꯃꯥ ꯃꯇꯣꯝ ꯆꯥꯊꯣꯛ ꯂꯣꯏꯔꯝꯃꯤꯕ ꯀ꯭ꯋꯥꯒ ꯁꯥꯏꯗꯅ ꯇꯧ ꯌꯧꯈ꯭ꯔꯦ ꯖꯃꯔ ꯂꯩꯁꯥꯕꯤ ꯑꯍꯨꯝꯁꯦ ꯀꯥꯏ ꯋꯥꯇꯥ ꯁꯦꯀꯦꯟꯒꯤ ꯆꯥꯛ ꯆꯥꯕꯩ ꯉꯥꯏꯖꯔꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯒꯤ ꯐꯝꯃꯦ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯨ ꯍꯦꯛ ꯆꯥꯂꯨꯛ ꯊꯥꯕꯩ ꯃꯄꯥ ꯑꯣꯏꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯃꯥꯁꯨ ꯐꯝꯈ꯭ꯔꯦ ꯑꯗꯣ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯐꯝꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯦꯅꯥꯁꯨ ꯐꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯝꯃꯤ ꯃꯄꯥꯁꯦ ꯑꯗꯨꯝ ꯆꯤꯡꯁꯤꯜꯂꯒ ꯆꯥꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯅ ꯊꯣꯔꯛꯑꯦ ꯁꯤꯅ ꯑꯩꯈꯣꯏ ꯅꯝꯕꯔꯅꯤ ꯃꯥꯗ ꯂꯥꯗ ꯆꯠꯈ꯭ꯔꯅꯤ ꯍꯣꯏ ꯍꯣꯏ ꯖꯒꯧꯅꯦ ꯃꯥꯟ ꯖꯒꯧ ꯁꯤꯒ ꯑꯩꯅ ꯁꯤꯜꯖꯔꯒꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯃꯥꯅ ꯍꯥꯏꯖꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯅꯪꯗꯤ ꯀꯅꯥꯅꯣ ꯈꯔ ꯅꯤꯡꯁꯤꯡꯉ ꯍꯧꯔꯦꯅꯦ ꯅꯃ ꯕꯥꯏ ꯕꯥꯏ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯅꯪꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯅ ꯂꯥꯛꯑꯦꯕ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗꯅꯤ ꯆꯪꯉꯛꯏꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯔꯦꯟ ꯄꯨꯖꯥ ꯀꯣꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯑꯩꯗꯤ ꯄꯨꯖꯥ ꯀꯣꯏꯔꯔꯣꯏꯕ ꯃꯔꯝꯗꯤ ꯑꯩ ꯄꯨꯖꯥ ꯐꯤ ꯂꯩꯕ ꯆꯠꯂꯒ ꯐꯤꯗꯣ ꯐꯪꯉꯛꯇꯅ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯄꯨꯖꯥꯗꯤ ꯀꯣꯏꯔꯔꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ